ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯄꯥꯟꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯧꯁꯤꯡꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯇꯥꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯂꯧꯁꯤꯡꯗꯒꯤ ꯍꯦꯟꯇꯣꯛꯇꯨꯅ ꯃꯁꯛ ꯃꯊꯧ ꯆꯪꯈꯣꯜꯂꯤ ꯍꯥꯏꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯅꯔꯕꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯎꯔꯨꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯈꯪꯕ ꯈꯔꯅ ꯍꯥꯏꯅꯕꯒꯤꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕ ꯑꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯀꯥꯃꯤꯅꯤ ꯃꯆꯥꯕꯨ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯜꯍꯟꯈꯤꯗ꯭ꯔꯦ꯫ ꯃꯇꯥꯔꯣꯏ ꯀꯅꯥꯒꯁꯨ ꯀꯧꯅ ꯉꯥꯡꯅ ꯇꯧꯍꯟꯈꯤꯗ꯭ꯔꯦ꯫ ꯂꯧꯁꯤꯡ ꯂꯩꯕꯇ ꯅꯠꯇꯅ ꯀꯥꯃꯤꯅꯤ ꯃꯔꯧꯁꯤꯡꯁꯨ ꯍꯦꯟꯕꯤꯅꯤ꯫ ꯀꯥꯃꯤꯅꯤꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯋꯥ ꯇꯥꯗꯅ ꯏꯆꯥꯅ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯟꯕ ꯌꯥꯗꯦꯀꯣ"꯫ "ꯍꯣꯏ ꯏꯃꯥ"꯫ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯄꯥꯛ ꯑꯣꯏꯕꯅ ꯂꯩꯀꯥꯏ ꯈꯨꯡꯒꯪꯒꯤ ꯑꯋꯥ ꯑꯅꯥ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯇꯨꯅ ꯈꯪꯍꯟꯅꯔꯝꯃꯤ꯫ ꯍꯟꯗꯛ ꯏꯀꯪ ꯊꯣꯛꯄꯅ ꯏꯁꯤꯡ ꯍꯦꯟꯅ ꯋꯥꯕ ꯂꯩꯀꯥꯏ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯈꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯗꯨꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯅꯅꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯁꯦꯝ ꯁꯥꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ प्रजाꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯅꯤꯡꯊꯧ ꯑꯣꯏꯕꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯅꯤ꯫ ꯑꯅꯤ ꯑꯃꯗꯤ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄꯅ ꯃꯤꯌꯥꯝꯅ ꯈꯪꯂꯝꯃꯤ꯫ ꯑꯇꯣꯝꯕ ꯑꯗꯨꯗꯤ ꯃꯤꯌꯥꯝꯅ ꯀꯌꯥ ꯈꯪꯅꯔꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯋꯥꯡꯂꯦꯟꯕꯨ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ꯫ ꯋꯥꯡꯂꯦꯟꯁꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯡꯂꯦꯟꯅ "ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ"꯫ "ꯏꯄꯥꯒꯤ ꯋꯥꯡꯂꯦꯟ, ꯉꯁꯤꯗꯤ ꯏꯄꯥꯒꯤ ꯏꯊꯧ ꯑꯃ ꯅꯍꯥꯛꯅ ꯃꯍꯨꯠ ꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯏꯄꯥꯗꯤ ꯊꯪꯅꯕ ꯈꯨꯜꯗ ꯌꯥꯝꯅ ꯍꯦꯟꯅ ꯁꯥꯕꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯏ꯫ ꯑꯗꯨꯒꯤ ꯑꯩꯗꯤ ꯆꯠꯀꯗꯧꯔꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡ ꯎꯅꯕꯒꯤ ꯊꯧꯔꯝ ꯑꯗꯣ ꯅꯍꯥꯛꯅ ꯈꯔ ꯆꯠꯂꯨ"꯫ "ꯏꯄꯥ ꯅꯤꯡꯊꯧ, ꯑꯩ ꯆꯠꯄ ꯇꯜꯂꯤꯗ꯫ ꯇꯥꯆꯧꯕꯨ ꯑꯣꯏꯅ ꯆꯠꯍꯟꯕꯤꯌꯨ"꯫ "ꯍꯩ, ꯅꯪꯒꯤ ꯇꯥꯆꯧꯗꯤ ꯅꯌꯥꯝꯕ ꯌꯥꯏꯃꯒ ꯍꯥꯟꯅ ꯆꯠꯈ꯭ꯔꯕꯅꯤꯅꯦ, ꯅꯪ ꯆꯠꯇꯕ ꯌꯥꯔꯣꯏꯅꯦ"꯫ ꯋꯥꯡꯂꯦꯟꯗꯨ ꯏꯇꯟ ꯇꯟꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯈ꯭ꯔꯦ꯫ ꯃꯥꯁꯨ ꯃꯄꯥꯅ ꯉꯁꯤ ꯃꯉꯣꯟꯗ ꯊꯕꯛ ꯆꯠꯂꯨ ꯍꯥꯏꯔꯛꯂꯤꯕꯁꯤ ꯇꯉꯥꯏ ꯐꯗꯕ ꯊꯕꯛ ꯑꯣꯏꯕꯅꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯈ꯭ꯔꯦ꯫ ꯃꯄꯥꯒꯤ ꯆꯠꯀꯗꯕ ꯈꯣꯡꯕꯨꯗꯨ ꯁꯒꯣꯜ ꯂꯥꯟꯃꯤ ꯂꯣꯏꯅ ꯊꯧꯔꯥꯡ ꯂꯣꯏꯗꯨꯅ ꯊꯣꯛꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯗ ꯋꯥ ꯈꯔꯁꯨ ꯁꯤꯟꯅꯔꯛꯏ꯫ "ꯅꯪꯒꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯂꯥꯟꯃꯤ 10 ꯂꯩꯍꯜꯍꯧꯔꯕꯅꯤ꯫ ꯃꯈꯣꯏꯒ ꯆꯠꯂꯨ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯨ ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ꯫ ꯑꯗꯨꯒ ꯅꯪꯅ ꯑꯉꯝꯕ ꯌꯨꯝ ꯈꯔꯁꯨ ꯆꯪꯗꯨꯅ ꯑꯋꯥꯠ ꯑꯄꯥꯁꯨ ꯌꯦꯡꯕꯤꯔꯝꯃꯨꯀꯣ꯫ ꯍꯟꯗꯛ ꯅꯣꯡ ꯆꯨꯗꯕꯅ ꯏꯀꯪ ꯊꯣꯛꯄꯒꯤ ꯑꯋꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯧꯍꯟꯕ ꯌꯥꯗꯦꯀꯣ"꯫ "ꯐꯒꯅꯤ ꯏꯄꯥ ꯅꯤꯡꯊꯧ"꯫ ꯅꯤꯡꯊꯧꯗꯣ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯋꯥꯡꯂꯦꯟꯕꯨꯁꯨ ꯃꯐꯤ ꯍꯣꯡꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯃꯥꯒꯤ ꯂꯥꯟꯃꯤ 10 ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯟ ꯑꯁꯤ ꯑꯇꯩ ꯔꯥꯖꯀꯨꯃꯥꯔꯒ ꯃꯥꯟꯅꯗꯦ꯫ ꯃꯥꯗꯤ ꯃꯤꯆꯝꯒꯨꯝꯅ ꯂꯩꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯔꯨꯞ ꯃꯄꯥꯡꯒꯨꯝꯅ ꯂꯣꯏꯅ ꯇꯤꯟꯅꯕꯅ ꯏꯀꯣꯏ ꯀꯣꯏꯅꯗꯦ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯔꯥꯖꯀꯨꯃꯥꯔ, ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯩꯀꯥꯏꯁꯦ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯌꯥꯝꯅ ꯂꯩꯕ ꯂꯩꯀꯥꯏꯅꯤ꯫ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯎꯔꯒ ꯑꯃꯨꯛ ꯍꯜꯂꯁꯤ ꯍꯥꯏꯕ ꯌꯥꯔꯛꯂꯣꯏꯀꯣ"꯫ ꯋꯥꯡꯂꯦꯟꯅ ꯅꯣꯛꯂꯒ "ꯃꯁꯛ ꯐꯖꯕꯗꯤ ꯄꯥꯈꯪ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯥꯏꯗꯦꯗ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯦꯛꯊꯈꯤꯕ꯭ꯔꯥ ꯍꯥꯏꯁꯨ ꯈꯪꯗꯦꯗ"꯫ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯍꯜ 10 ꯐꯝꯂꯝꯃꯤ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯛꯏ꯫ ꯃꯄꯥ ꯂꯥꯛꯇꯕꯒꯤ ꯋꯥꯔꯤꯗꯨꯅ ꯍꯥꯟꯅ ꯋꯥꯍꯧꯗꯣꯛ ꯑꯣꯏꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯋꯥ ꯈꯔ ꯇꯥꯟꯅꯩ꯫ ꯈꯨꯟꯖꯤꯟꯗ ꯃꯌꯥꯝꯒꯤ ꯏꯁꯤꯡ ꯆꯥꯅ ꯊꯛꯅꯅꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯁꯦꯝꯒꯠꯄ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯅ ꯃꯄꯥꯅ ꯍꯥꯟꯅ ꯌꯥꯊꯣꯛꯂꯝꯕ ꯋꯥ ꯑꯣꯏꯕꯅꯤꯅ ꯀꯨꯏꯅ ꯁꯥꯡꯅ ꯋꯥ ꯈꯟꯅꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯗꯨꯅ ꯊꯣꯔꯛꯂꯒ ꯌꯨꯝ 1-2 ꯆꯪꯗꯨꯅ ꯌꯦꯡꯁꯤꯟ ꯈꯣꯠꯆꯤꯟꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯟꯕꯅ ꯃꯥꯡ ꯊꯥꯒꯠꯇꯨꯅ ꯒꯝ ꯒꯝ ꯆꯠꯈꯠꯂꯦ꯫ ꯌꯨꯝ ꯈꯔꯗꯨ ꯐꯠ ꯐꯠ ꯆꯪꯂꯝꯂꯒ ꯍꯜꯂꯒꯦ ꯍꯥꯏꯅ ꯂꯥꯟꯃꯤ 1-2 ꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯏ: "ꯌꯨꯝ ꯑꯁꯤꯗꯤ ꯆꯟꯗ꯭ꯔꯤꯀꯥ ꯍꯣꯏꯒꯤꯅꯤꯅ ꯉꯁꯤꯗꯤ ꯇꯟꯖꯥ ꯐꯪꯂꯤꯉꯩꯗ ꯃꯁꯛ ꯈꯪꯍꯧꯔꯁꯦ"꯫ "ꯃꯁꯛ ꯈꯪꯍꯧꯕꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯆꯟꯗ꯭ꯔꯤꯀꯥꯗꯣ ꯔꯥꯖꯀꯨꯃꯥꯔꯅ ꯎꯔꯗꯤ ꯉꯥꯎꯈ꯭ꯔꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯄꯦꯕꯦꯠ ꯃꯊꯤ ꯂꯦꯛꯂꯒ ꯇꯣꯛꯑꯦ ꯍꯥꯏꯕꯗꯣ ꯇꯥꯔꯒ ꯇꯣꯛꯑꯗꯕꯅꯤꯀꯣ"꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ: "ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯕꯗꯤ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯌꯨꯝꯁꯦ ꯉꯁꯤꯗꯤ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯌꯨꯝꯁꯦ ꯌꯧꯗꯕ ꯍꯥꯏꯅ ꯁꯣꯔ ꯊꯤꯡꯕꯅꯤ꯫ ꯁꯣꯔ ꯀꯥꯝꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯝꯃꯤ"꯫ "ꯑꯦ
ꯁꯣꯔ ꯀꯥꯝꯊꯣꯛꯈꯤꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯁꯨ ꯌꯥꯎꯗꯣꯔꯤꯕꯅꯤꯅꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯁꯤꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯝꯃꯨ ꯍꯥꯏꯅ ꯍꯦꯛ ꯁꯤꯟꯅ ꯁꯜꯂꯝꯃꯤ ꯇꯧꯔꯤꯁꯦ꯫ ꯋꯥꯡꯂꯦꯟꯕ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕꯗꯣ ꯇꯥꯏ ꯃꯥꯁꯨ ꯈꯜꯂꯤꯕꯅꯤ ꯃꯈꯣꯏꯅ ꯈꯣꯏꯗꯥꯔꯦ ꯄꯥꯝꯃꯤ ꯐꯖꯩ ꯍꯥꯏꯅ ꯁꯣꯟꯅꯔꯤꯕ ꯅꯨꯄꯤꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯕꯤꯅꯣ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯈꯤꯕꯅ ꯃꯥꯅ ꯍꯥꯟꯅ ꯌꯧꯔꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯋꯥꯔꯤꯗ ꯔꯥꯖꯀꯨꯃꯥꯔ ꯍꯥꯟꯅ ꯌꯧꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯃꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯟꯕ ꯂꯥꯛꯂꯤꯌꯦ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎꯕ꯫ ꯏꯃꯨꯡꯗ ꯃꯃꯥ ꯃꯆꯥ ꯃꯨꯒꯥꯂꯪꯗꯨ ꯐꯨꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯄꯥꯟꯗ ꯀꯧꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯆꯟꯗ꯭ꯔꯤꯀꯥꯅ ꯏꯃꯥ ꯃꯄꯥꯟꯗ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏꯌꯦ, ꯅꯪꯒꯤ ꯅꯊꯧꯗ ꯇꯧꯖꯔꯣ, ꯏꯃꯥ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯀꯥꯃꯤꯅꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯂꯥꯟꯃꯤ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯟꯕ ꯏꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯛꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟ ꯈꯣꯠꯆꯤꯟꯕ ꯂꯥꯛꯂꯤ꯫ ꯀꯥꯃꯤꯅꯤꯗꯨ ꯃꯀꯣꯛꯅꯣꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯒ ꯔꯥꯖꯀꯨꯃꯥꯔ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ, ꯑꯗꯣ ꯏꯃꯥ ꯏꯆꯥ ꯈꯛ ꯍꯤꯡꯖꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯋꯥꯠꯄ ꯂꯩꯖꯗꯦ꯫ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ, ꯑꯋꯥꯠꯄ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯄꯥꯎꯗꯝꯖꯒꯦ꯫ ꯋꯥꯡꯂꯦꯟ ꯅꯣꯛꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯋꯥꯠꯄ ꯂꯩꯕꯒ ꯍꯦꯛꯇ ꯈꯪꯍꯟꯕꯤꯔꯛꯑꯣ, ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯑꯗꯨꯗꯤ꯫ ꯋꯥꯡꯂꯦꯟ ꯃꯄꯥꯒꯤ ꯃꯅꯥꯏꯁꯤꯡꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯤꯗꯨ ꯌꯦꯡꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ꯫ ꯃꯄꯥꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤꯕ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯏꯁꯤꯡ ꯊꯝꯗꯨꯅ ꯁꯤꯖꯤꯟꯅꯕꯁꯨ ꯍꯧꯅꯔꯦ꯫ प्रजाꯒꯤ अवाब खरा मखैदी कोखनख्रे। नोंमा निंगथौ अदुना मचा अतोंबा वांगलेनबु थबक अमा थारम्मि। वांगलेनसु खोंगमी लानमि लोइनना चटपदो महक नुंगाइते हाइदुना मतोमदा सगोल तोंदुना चटखिरम्मि। लेकाई वांगमा लालहंदा मचाबु चेक्सिना थमिबा कामिनी ngасidi नादुना लेइबदगी इसिंग सोकपा चटपदो चंद्रिकाना चटपदा तारम्मि। इमा आई इता थबा हौरगा इसिंग सोकलुरगे। होय होय अदुबुनी बेमा नाता सिंगापुंदुना खुइना लैथोकनुको। होय मा। चंद्रिका मता थबाबु हौदुना इसिंग सोकपा थोरगले। राजकुमार वांगलेनसु सगोल तोंदुना हलकपगा मपा चानना चंद्रिकागा हेक मायोकनना थेंगनारे। वांगलेनबा सगोलदगी कुमथादुना इचल खोय इसिंग खरदा थकजखिगे। थबाना हाइदुना चंद्रिकादगी इसिंग पिथकहल्ले। चंद्रिकादी इनिंगथौगी मचानुपानी हाइबसु खंगलमदे करमनसु खंगलुगनी। राजकुमार वांगलेनबदी इचम चमना लैबा मियोइनी। राजकुमार वांगलेनबा चंद्रिकागी मसक मतौ उरुबदा पुंगाव ngawkhirami। इचलनीगी मिंग खंगजखिगे। थबाना राजकुमार आइगिना थबा कवि इतागिना चंद्रिका कवि। थबागी अपोकपदो निंगथौगी मनाक्ता लैबा मिसक ओइबना राजकुमार वांगलेनबाबु मसक हाना खंगी। मपाना मसक ताख्रे। अदुदसु नत्तना मागी पुक्चेल सेंगबा इचम चंबा मिसक अमगुमना लैबा हाइबदु ओइबदुदा थबाना हाना खंगख्रे। मिंगसु खंगलबनिना नोंमा कोइथोरके। वाहैदो हाइरमलगा राजकुमार सगोल तोंगदुना चटख्रे। हौजिकिदो राजकुमार अतोंबा वांगलेनबा हाइबदुरा। हो माने ngasi nangna ising sokpa thorakpasidi राजकुमारगा थेंगनौ हाइदुना थंबगी ओइरे। राजकुमार से नंगी फजबदा ngauduna चटख्रे। अस अदुमना हाइनुबा थबा आई इकाई को मीनगा ताखिउ खि तौरगा अस मीना कैनिना खंदुइनो। ओ खनिंगबा खंजसनु लैसाबी पाखंग हाइसिदिने सिनि नंगसु मपान थोकपा यारे सिदैदि। चंद्रिका मयुमदा हलकपगा ममादा राजकुमार वांगलेनबा थेंगनरकपगी वारी तमलमी। ममा कामिनीदि हरावी मचाबु उबदा राजकुमार अदु हलखिनी हाइना खलमी। राजकुमार वांगलेनबगा चंद्रिकागा सक खंगनख्रबा मतुंगदा राजकुमार वांगलेनगा चंद्रिकागा नुंसिनरमी। महाक मखोइगी नुंसिनबा अदु लेकाई अदुना खरा खरा खंगनरमी। थबागी मपादी यामना का हेना साउरमी। मचाबु थाजनिंगबना उपाय थिरक्तुना चंद्रिकागी मपंदा अतोपा नुपा कयागी वा हौदोक्तुना लुहोंगनबा कन्ने इनसिलमी। कलकपा मियोइने हेनबना राजकुमारगा चंद्रिकागा काइननबा कया सिलकलमी। अदुबु काइनबदी ngamlamde। असुमना मतम खरा हौख्रे।
ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯟꯕ ꯃꯄꯥꯅ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯃꯇꯝ ꯈꯔ ꯂꯩꯔꯨꯅꯕ ꯊꯥꯈꯤꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯈꯪꯕꯗꯒꯤ ꯆꯟꯗ꯭ꯔꯤꯀꯥꯕꯨ ꯑꯇꯣꯞꯄꯗ ꯊꯥꯖꯅꯕ ꯃꯄꯟꯗ ꯋꯥ ꯇꯥꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯣꯏꯕ ꯀꯌꯥ ꯑꯗꯨꯗꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯕꯥꯒꯤ ꯃꯄꯥꯅ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯁꯤꯜꯂꯤ꯫ ꯊꯕꯥꯗꯤ ꯋꯥꯗꯨ ꯃꯄꯥꯅ ꯁꯤꯟꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯃꯃꯥ ꯀꯥꯃꯤꯅꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯅꯕꯗꯨ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯃꯁꯛ ꯍꯥꯏꯔ ꯐꯖꯩ, ꯂꯧꯁꯤꯡ ꯍꯥꯏꯔ ꯋꯥꯠꯇꯦ꯫ ꯑꯗꯨꯕꯨꯅꯦ, ꯅꯣꯡꯃꯒꯤ ꯍꯥꯇꯦ ꯍꯥꯇꯦ ꯁꯨꯗꯨꯅ ꯍꯤꯡꯕ ꯃꯈꯣꯏꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯈꯟꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯈꯔ ꯈꯖꯤꯛ ꯍꯦꯟꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯅ ꯑꯁꯣꯝ ꯈꯨꯟꯖꯤꯟꯗ ꯂꯩꯔꯤꯕ ꯂꯧꯌꯥꯝ ꯆꯥꯕ ꯀꯨꯟꯖꯣꯒꯤ ꯃꯆꯥꯗꯨꯗ ꯍꯦꯛ ꯊꯥꯖꯕ ꯍꯥꯏꯕꯗꯨꯅ ꯐꯔꯦꯗ꯫ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯨꯟꯖꯣꯒꯤ ꯃꯆꯥꯗꯨꯅꯕꯨ ꯄꯥꯝꯒꯅꯤ ꯍꯥꯏꯕ꯭ꯔꯅꯦ? ꯄꯥꯝꯕ ꯄꯥꯝꯗꯕ ꯍꯥꯏꯕꯗꯨꯗꯤ ꯃꯤꯒꯤ ꯄꯨꯛꯅꯤꯡꯅꯤ, ꯀꯔꯤꯒꯤꯁꯨ ꯄꯥꯝꯂꯣꯏ? ꯃꯁꯛ ꯍꯥꯏꯔ ꯂꯥꯏ ꯃꯆꯥꯒꯨꯝꯅ ꯅꯤꯡꯊꯤꯖꯩꯗꯣ꯫ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯄꯨꯛꯅꯤꯡꯗꯤ ꯈꯪꯗꯅ ꯀꯔꯝꯅ ꯃꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯗꯨꯕꯨ ꯍꯦꯛꯇ ꯊꯥꯖꯔꯨꯗꯣꯏꯅꯣ? ꯊꯕꯥꯒꯤ ꯃꯄꯥꯅ, ꯃꯄꯟꯅ ꯌꯥꯔꯕꯅꯤ, ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯈꯔ ꯍꯥꯏꯖꯤꯜꯂꯒ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤꯗ꯫ ꯐꯔꯦ ꯐꯔꯦ, ꯃꯄꯟꯅꯕꯨ ꯌꯥꯔꯗꯤ ꯌꯥꯔꯦ꯫ ꯃꯌꯥꯝꯗꯣ ꯃꯄꯟꯅ ꯌꯥꯔꯗꯤ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯌꯥꯈꯤꯔꯝꯃꯤ꯫ ꯋꯥꯗꯨꯗ ꯊꯕꯥꯒꯤ ꯃꯄꯥꯗꯤ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯈ꯭ꯔꯦ, ꯆꯟꯗ꯭ꯔꯤꯀꯥꯕꯨ ꯑꯁꯣꯝꯗ ꯊꯥꯖ ꯌꯣꯟꯖ ꯇꯧꯔꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯧ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯃꯁꯤꯗ ꯅꯤꯡꯗꯨꯅ ꯊꯧꯔꯝ ꯄꯨꯝꯕ ꯃꯥꯅ ꯍꯥꯟꯅ ꯁꯤꯜꯂꯕꯅꯤꯅ ꯃꯕꯨꯛ ꯃꯅꯨꯡꯗ ꯊꯝꯕ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯗꯣꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯗ꯭ꯔꯁꯨ ꯃꯄꯟꯗꯨꯗ ꯑꯩꯅ ꯍꯥꯏꯖꯔꯨꯕꯗ ꯌꯥꯕꯤꯔꯛꯂꯕꯅꯤꯅ ꯀꯨꯏꯗꯅ ꯍꯣꯡꯅꯅꯕ ꯁꯤꯜꯂꯁꯤ꯫ ꯀꯥꯃꯤꯅꯤꯗꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯃꯄꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ, ꯑꯣ, ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯦꯟꯅ ꯃꯃꯜ ꯂꯩꯇꯕꯤ ꯑꯃꯒꯨꯝꯅ ꯈꯟꯕꯗꯤ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯁꯤꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯌꯨꯝꯗ ꯌꯥꯡꯅ ꯂꯥꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯆꯟꯗ꯭ꯔꯤꯀꯥꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯨꯒꯥ ꯂꯪꯗꯨ ꯆꯐꯨꯗ ꯊꯥꯛꯇꯨꯅ ꯁꯦꯝꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯆꯟꯗ꯭ꯔꯤꯀꯥ, ꯂꯥꯎ, ꯏꯃꯨꯡꯗ ꯆꯪꯁꯤ, ꯏꯃꯥꯒ ꯋꯥꯔꯤ ꯑꯃ ꯁꯥꯁꯤꯗꯣ꯫ ꯂꯪ ꯁꯨꯡꯕꯅ ꯀꯥꯟꯅꯔꯣꯏ, ꯆꯪꯂꯛꯎ ꯏꯃꯨꯡꯗ꯫ ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯕꯅꯣ ꯏꯃꯥ? ꯂꯥꯎ ꯂꯥꯎ, ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯈꯔ ꯀꯨꯏꯔꯦ ꯏꯃꯥ, ꯃꯥꯗꯤ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯈꯤꯕꯅꯤ, ꯆꯌꯣꯜ 3ꯃꯨꯛ ꯂꯩꯔꯛꯀꯅꯤꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ? ꯅꯄꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯗꯅ ꯅꯪꯕꯨ ꯊꯥꯖꯕꯒꯤ ꯋꯥꯗ ꯌꯥꯊꯣꯛꯂꯝꯂꯦ꯫ ꯆꯟꯗ꯭ꯔꯤꯀꯥꯁꯨ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯄꯥꯈꯠꯅ, ꯀꯩꯗꯧꯕꯒꯤ? ꯑꯩꯒꯤ ꯑꯌꯥꯕꯁꯨ ꯌꯥꯎꯗꯅ ꯃꯈꯣꯏꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯇꯥꯅꯕ? ꯃꯗꯨ ꯌꯥꯔꯣꯏ ꯏꯃꯥ, ꯏꯄꯟꯗ ꯏꯃꯥꯅ ꯍꯥꯏꯌꯨ꯫ ꯀꯥꯃꯤꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯤꯟꯗꯨ ꯊꯣꯛ ꯃꯦꯟꯁꯤꯟꯗꯨꯅ, ꯕꯦꯝꯃ, ꯃꯤꯅ ꯇꯥꯈꯤꯅꯤ, ꯇꯞꯅ ꯉꯥꯡ꯫ ꯅꯄꯟꯅ ꯍꯥꯏꯔꯁꯨ ꯌꯥꯔꯔꯣꯏ, ꯈꯨꯜꯒꯤ ꯑꯍꯜ ꯌꯥꯎꯅ ꯋꯥ ꯇꯥꯅꯔꯦ꯫ ꯑꯗꯨꯅ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯄꯥꯝꯕꯩ ꯈꯔ ꯁꯤꯟꯅꯒꯦ, ꯃꯁꯦ ꯅꯪꯅ ꯉꯥꯛꯅ ꯆꯠꯂꯨꯀꯣ꯫ ꯋꯥꯔꯤ ꯄꯨꯝꯕ ꯃꯆꯥꯗ ꯍꯥꯟꯅ ꯂꯤꯔꯦ꯫ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄꯨꯝꯕ ꯑꯗꯨ ꯃꯇꯥ ꯊꯕꯥꯒꯤ ꯑꯄꯣꯛꯄꯅ ꯃꯆꯥꯕꯨ ꯊꯥꯖꯒꯗꯕꯒꯤ ꯁꯤꯜꯂꯤꯕ ꯊꯧꯁꯤꯟꯅꯤ ꯈꯪꯂꯕꯗꯤ ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯕꯅ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯈꯜꯂꯛꯈꯤꯒꯗ꯭ꯔꯥ? ꯃꯥꯒꯤ ꯃꯔꯨꯞꯇ ꯋꯥꯔꯧꯈꯤꯗꯨꯅ ꯈꯣꯡꯊꯥꯡ ꯂꯥꯟꯅ ꯊꯥꯡꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯨꯅ ꯊꯝꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯂꯧꯁꯤꯡ ꯇꯥꯛꯄꯤꯔꯛꯏ꯫ ꯅꯨꯄꯤ ꯃꯆꯥ, ꯅꯪ ꯈꯣꯡꯊꯥꯡ ꯍꯩꯅ ꯁꯤꯡꯅ ꯊꯥꯡ꯫ ꯂꯧꯌꯥꯝ ꯆꯥꯕ ꯇꯣꯡꯕꯒꯤ ꯃꯆꯥꯅꯨꯄꯥꯗ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯌꯥꯔꯣ, ꯏꯃꯥꯅꯁꯨ ꯌꯥꯔꯅꯤ꯫ ꯃꯔꯛꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯕꯨ ꯅꯪꯒ ꯎꯅꯅꯕ ꯄꯥꯎ ꯍꯥꯟꯅ ꯊꯥꯈꯣ꯫ ꯃꯍꯥꯛꯀ ꯎꯅꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯌꯥꯕ ꯑꯗꯨꯗꯤ ꯄꯤꯕ ꯌꯥꯗꯦꯀꯣ꯫ ꯑꯗꯨꯒ ꯏꯃꯥꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯁꯤꯜꯂꯛꯀꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯊꯕꯥꯅ ꯆꯟꯗ꯭ꯔꯤꯀꯥꯕꯨ ꯏꯁꯤꯡ ꯁꯣꯛꯂꯨꯅꯕ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯊꯕꯥ ꯈꯣꯡꯊꯥꯡ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ, ꯏꯇꯥ ꯏꯕꯦꯝꯃ, ꯆꯟꯗ꯭ꯔꯤꯀꯥ, ꯂꯥꯛꯑꯣ ꯏꯁꯤꯡ ꯁꯣꯛꯎꯔꯁꯦ꯫ ꯆꯟꯗ꯭ꯔꯤꯀꯥꯁꯨ ꯃꯈꯨꯠꯇ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯗꯣ꯫ ꯆꯟꯗ꯭ꯔꯤꯀꯥꯅ, ꯏꯇꯥ ꯏꯕꯦꯝꯃ, ꯉꯁꯤ ꯉꯔꯥꯡꯁꯦ ꯄꯨꯛꯅꯤꯡ ꯏꯔꯥꯡ ꯂꯥꯡꯉꯤ, ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯍꯟꯗ꯭ꯔꯦ꯫ ꯊꯕꯥ ꯅꯣꯛꯂꯒ, ꯏꯇꯥ, ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯈꯜꯗ ꯑꯍꯤꯡ ꯇꯨꯝꯒꯅꯤ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯅꯠꯇꯦꯗ ꯏꯇꯥ, ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯔꯝꯃꯤꯗꯣ, ꯆꯠꯂꯤꯕ ꯊꯕꯛꯁꯦ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯒ ꯂꯨꯍꯣꯡꯉꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯊꯕꯥꯅ ꯅꯣꯛꯂꯒ, ꯑꯗꯨꯗꯤ ꯋꯥꯈꯜ ꯂꯥꯡꯕ ꯃꯁꯥꯅ ꯇꯥꯕꯅꯤ, ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯂꯒ ꯄꯨꯛꯅꯤꯡꯗꯣ ꯐꯥꯊꯖꯈ꯭ꯔꯅꯤ꯫ ꯑꯗꯨꯒꯤ ꯅꯠꯇꯦꯗꯣ ꯏꯇꯥ, ꯑꯩꯅ ꯄꯨꯛꯅꯤꯡ ꯂꯥꯡꯂꯤꯕꯗꯤ ꯈꯨꯜ ꯃꯇꯣꯟꯗ ꯂꯩꯕ ꯂꯧꯌꯥꯝ ꯆꯥꯕ ꯏꯄꯟꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ
ꯑꯗꯨꯗꯤ ꯀꯝꯗꯧꯒꯅꯤ? ꯈꯪꯗꯦ ꯏꯇꯥ. ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯅ ꯉꯔꯥꯡꯁꯨ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯏꯔꯤ. ꯏꯃꯥꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯔꯣꯏꯗꯧꯔꯤ. ꯍꯩꯃꯥ, ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯦ? ꯅꯠꯇ꯭ꯔꯒ ꯄꯥꯎ ꯑꯃ ꯊꯥꯁꯤꯔꯣ ꯅꯍꯥꯛꯀ ꯎꯅꯅꯕ? ꯌꯥꯔꯣꯏ ꯏꯇꯥ. ꯑꯩꯒꯤ ꯄꯥꯎꯗꯣ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯕꯗꯤ ꯑꯩꯗ ꯅꯠꯇꯅ ꯏꯃꯥꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ. ꯑꯗꯨꯅ ꯑꯩꯁꯨ ꯐꯤꯔꯦꯞ ꯑꯃꯗꯤ ꯂꯧꯔꯤ. ꯀꯔꯤ ꯀꯔꯝꯕ ꯐꯤꯔꯦꯞꯅꯣ ꯏꯇꯥ? ꯑꯩ ꯇꯣꯂꯦꯟꯒ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯒꯦ. ꯀꯩꯅꯣ ꯏꯇꯥ? ꯔꯥꯖꯀꯨꯃꯥꯔꯅ ꯀꯝꯗꯧꯅꯤ? ꯃꯍꯥꯛꯇꯤ ꯅꯤꯡꯈꯤꯕ ꯍꯣꯡꯗꯦ. ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗ ꯅꯪꯒ ꯇꯣꯂꯦꯟꯒ ꯂꯨꯍꯣꯡꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯕꯗꯤ ꯐꯠꯇꯦꯗ. ꯃꯍꯥꯛꯅ ꯅꯤꯡꯈꯤꯕ ꯍꯣꯡꯗꯕ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯅꯤꯡꯈꯤꯕ ꯍꯣꯡꯅꯤꯡꯗꯦ ꯏꯇꯥ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯃꯤ. ꯑꯃꯅ ꯑꯃꯒꯤ ꯋꯥ ꯇꯝꯅꯔꯤ. ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯣꯂꯦꯟꯁꯨ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯑꯗꯨ ꯌꯥꯎꯁꯤꯜꯂꯛꯏ. ꯊꯕꯥ, ꯏꯁꯤꯡ ꯁꯣꯛꯄꯗꯨꯕꯨ ꯊꯦꯡꯗ꯭ꯔꯤꯕꯣ? ꯇꯣꯂꯦꯟꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯅꯤꯗꯨ ꯌꯦꯡꯅꯩ. ꯏꯁꯤꯡ ꯁꯣꯛꯄꯅꯤ ꯍꯥꯏꯅ ꯂꯥꯛꯈꯤꯕꯗꯤ ꯀꯨꯏꯔꯦ. ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯕ ꯑꯗꯨ ꯐꯅ ꯀꯨꯏꯔꯦ. ꯊꯕꯥꯗꯨ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ. ꯊꯦꯡꯉꯦ ꯗꯥꯗꯥ. ꯆꯟꯗ꯭ꯔꯤꯀꯥ, ꯂꯥꯛꯑꯣ, ꯏꯁꯤꯡ ꯁꯣꯛꯎꯔꯁꯤ, ꯊꯦꯡꯉꯅꯤ. ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯆꯠꯄ ꯍꯧꯏ. ꯇꯣꯂꯦꯟꯅ, ꯆꯟꯗ꯭ꯔꯤꯀꯥ, ꯋꯥ ꯑꯃꯇꯪ ꯅꯥꯈꯩ ꯁꯦꯡꯅꯤꯡꯉꯤ. ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯅꯤꯡꯉꯤ. ꯏꯇꯥ, ꯃꯥꯡ ꯊꯥꯡꯒꯠꯄꯤꯔꯣ. ꯊꯕꯥꯗꯨ ꯋꯥ ꯍꯥꯏꯕꯗꯨ ꯉꯝꯗ ꯆꯟꯗ꯭ꯔꯤꯀꯥꯗ ꯌꯦꯡꯂꯝꯂꯒ ꯃꯥꯡꯗ ꯆꯈꯠꯂꯤ. ꯆꯟꯗ꯭ꯔꯤꯀꯥ ꯇꯞꯅ ꯁꯣꯔ ꯍꯣꯟꯊꯔꯒ ꯑꯃꯦꯡꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗ ꯍꯥꯏꯔꯛꯏ. ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯂꯣꯡꯂꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯇꯣꯂꯦꯟ ꯅꯣꯛꯂꯒ, ꯄꯨꯛꯅꯤꯡ ꯂꯣꯡꯒꯤ ꯈꯟꯗꯨꯅ ꯋꯥꯗꯣ ꯍꯧꯗꯣꯛꯈꯤꯕ ꯅꯠꯇꯦ. ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯣꯏꯊꯣꯛꯂꯔꯣꯏ ꯈꯟꯗꯨꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯅꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯃꯗꯤ ꯌꯥꯕꯤꯕ ꯇꯥꯔꯦ. ꯑꯗꯨꯕꯨ ꯌꯥꯔꯕꯗꯤ ꯂꯨꯍꯣꯡꯕꯗꯣ ꯑꯩꯁꯨ ꯌꯥꯖꯔꯦ. ꯇꯣꯂꯦꯟꯅ ꯅꯣꯛꯂꯒ, ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ? ꯑꯩ ꯌꯥꯒꯦꯅꯦ. ꯆꯟꯗ꯭ꯔꯤꯀꯥꯁꯨ ꯅꯣꯛꯂꯒ, ꯋꯥꯐꯝ ꯑꯗꯨꯗꯤ ꯍꯞꯇꯥꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯀꯧꯖꯔꯛꯂꯒꯦ. ꯃꯗꯨꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯔꯣ. ꯑꯁꯨꯝꯅ ꯇꯣꯂꯦꯟꯒ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯔꯝꯂꯒ ꯆꯟꯗ꯭ꯔꯤꯀꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ. ꯅꯨꯃꯤꯗꯥꯡꯗꯨ ꯃꯃꯥ ꯃꯆꯥ ꯆꯤꯛꯅ ꯋꯥꯔꯤꯗꯨ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕꯗꯨ ꯌꯥꯕ ꯍꯥꯏꯅ ꯈꯟꯅꯔꯦ. ꯃꯇꯝꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ. ꯇꯣꯂꯦꯟ ꯎꯅꯗꯨꯅ ꯃꯈꯣꯏꯅ ꯂꯨꯍꯣꯡꯕꯗꯨ ꯂꯦꯞꯂꯦ. ꯃꯔꯛ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯟꯕꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯟꯗ꯭ꯔꯤꯀꯥꯕꯨ ꯎꯅꯕ ꯑꯍꯤꯡ ꯑꯃꯗ ꯂꯣꯟꯅ ꯂꯥꯛꯂꯝꯃꯤ. ꯋꯥꯡꯂꯦꯟꯕ, ꯆꯟꯗ꯭ꯔꯤꯀꯥ, ꯊꯣꯡ ꯍꯥꯡꯉꯨ. ꯇꯥꯕ꯭ꯔꯣ ꯆꯟꯗ꯭ꯔꯤꯀꯥ? ꯆꯟꯗ꯭ꯔꯤꯀꯥ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯀꯣꯛꯇ ꯐꯤ ꯑꯃꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯣꯛꯂꯛꯏ. ꯋꯥꯡꯂꯦꯟꯕ ꯇꯞꯅ, ꯀꯔꯤꯅꯣ ꯅꯪꯅ ꯂꯧꯔꯝꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤꯕꯣ? ꯑꯩꯅ ꯃꯇꯝ ꯈꯔ ꯈꯛ ꯌꯨꯝ ꯊꯥꯗꯣꯛꯂꯤꯉꯩ ꯑꯁꯨꯝꯅ ꯅꯪꯅ ꯋꯥꯈꯜ ꯍꯣꯡꯂꯝꯕꯁꯦ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ? ꯔꯥꯖꯀꯨꯃꯥꯔ, ꯃꯌꯥꯝꯒꯤ ꯊꯧꯁꯤꯟꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯅ ꯂꯦꯞꯄ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯂꯣꯠꯁꯤꯟꯕ ꯉꯝꯗꯦ. ꯏꯁꯥꯅ ꯏꯁꯥꯕꯨ ꯂꯣꯠꯆꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨꯗ ꯇꯥꯔꯕꯅꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯏ. ꯅꯪꯕꯨ ꯑꯩꯅ ꯄꯨꯔꯒ ꯂꯣꯠꯂꯅꯤ. ꯑꯩꯒ ꯆꯠꯈ꯭ꯔꯁꯤ, ꯂꯥꯛꯑꯣ. ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯟꯕ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ. ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯤꯀꯥꯗꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯔꯥꯖꯀꯨꯃꯥꯔꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯅꯪꯒꯤ ꯑꯄꯥꯝꯕꯁꯦ ꯀꯔꯤꯅꯣ ꯆꯟꯗ꯭ꯔꯤꯀꯥ? ꯑꯩꯕꯨ ꯈꯪꯍꯜꯂꯣ. ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯄꯤꯕ ꯉꯝꯒꯅꯤ? ꯂꯨꯍꯣꯡꯒꯗꯧꯔꯕ ꯀꯩꯅꯥ ꯑꯗꯨꯕꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯏꯅꯤꯡꯊꯧꯗ ꯗꯟꯗꯤ ꯄꯤꯌꯨ ꯍꯥꯏꯔꯛꯂꯕꯗꯤ, ꯑꯗꯨꯒ ꯏꯅꯤꯡꯊꯧꯅꯁꯨ ꯅꯪꯕꯨ ꯏꯟꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ? ꯗꯟꯗꯤ ꯐꯪꯂꯕꯁꯨ ꯑꯀꯤꯕ ꯂꯩꯇꯦ. ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯁꯥꯎꯔꯕꯁꯨ ꯑꯁꯦꯡꯕꯗꯨꯗꯤ ꯑꯩꯅ ꯍꯥꯏꯖꯒꯅꯤ. ꯌꯥꯕꯤꯔꯛꯇ꯭ꯔꯒꯁꯨ, ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯇꯥꯟꯊꯣꯛꯂꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ. ꯔꯥꯖꯀꯨꯃꯥꯔꯅ ꯑꯗꯨ ꯌꯧꯅ ꯂꯦꯞꯄꯤꯔꯕꯅꯤꯅ ꯋꯥꯐꯝ ꯑꯃꯈꯛ ꯍꯥꯏꯖꯒꯦ. ꯔꯥꯖꯀꯨꯃꯥꯔꯅ ꯌꯥꯕꯤꯌꯨ. ꯏꯃꯥ ꯑꯃꯗꯤ ꯏꯄꯟ, ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ. ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯕు ꯂꯧꯕ ꯂꯥꯛꯄꯤꯌꯨ. ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯟꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯂꯧꯕ ꯂꯥꯛꯀꯅꯤ. ꯅꯪꯅꯁꯨ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯃꯍꯥꯛꯅ ꯑꯁꯦꯝꯕ ꯃꯤ ꯃꯈꯨꯠ ꯑꯃꯕु ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯤꯜꯂꯛꯀꯅꯤ. ꯀꯅꯥꯅꯁꯨ ꯃꯗꯨ ꯈꯪꯍꯟꯗꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯂꯛꯄꯗ ꯆꯥꯔꯒ ꯂꯩꯌꯨ. ꯃꯗꯨ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒ ꯅꯈꯣꯏꯒꯤ ꯇꯨꯔꯦꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯇꯣꯝꯇ ꯂꯥꯛꯎ. ꯑꯩ ꯀꯩ ꯑꯁꯤꯕ ꯁꯥꯗꯨꯅ ꯂꯩꯔꯝꯒꯦ. ꯅꯪꯅ ꯑꯗꯨꯗ ꯁꯤꯖꯤꯟꯅꯒꯗꯕ ꯋꯥꯍꯩꯗꯤ ꯅꯁꯥꯅ ꯈꯜꯂꯨ. ꯅꯪꯅ ꯊꯕꯛ ꯑꯗꯨ ꯁꯣꯏꯕꯗ ꯑꯩꯒꯤ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯆꯟꯗ꯭ꯔꯤꯀꯥꯅꯁꯨ ꯌꯥꯔꯝꯃꯤ. ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯊꯥꯗꯩ.
ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅ ꯃꯇꯝꯗꯤ ꯍꯧꯈ꯭ꯔꯦ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯟꯗ꯭ꯔꯤꯀꯥ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯁꯤꯟꯗꯨꯔ ꯑꯉꯥꯡꯕ ꯑꯗꯨꯅ ꯆꯤꯟꯕꯥꯜ ꯁꯤꯟꯕ ꯊꯨꯡꯅ ꯇꯩꯁꯤꯜꯂꯒ ꯃꯆꯤꯟꯕꯥꯜ ꯑꯗꯨ ꯂꯣꯏꯅ ꯆꯥꯏꯊꯣꯛꯍꯜꯂꯦ ꯐꯃꯨꯡ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯐꯝꯂꯒ ꯔꯥꯖꯀꯨꯃꯥꯔꯅ ꯄꯤꯔꯛꯄ ꯃꯤ ꯃꯈꯨꯠ ꯑꯁꯥꯕ ꯑꯗꯨ ꯆꯥꯕ ꯍꯧꯏ ꯇꯣꯂꯦꯟꯗꯣ ꯃꯌꯥꯝ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯆꯟꯗ꯭ꯔꯤꯀꯥꯗꯤ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯐꯝꯂꯒ ꯃꯈꯨꯠꯇ ꯃꯤ ꯃꯈꯨꯠ ꯑꯃ ꯄꯥꯏꯔꯒ ꯆꯤꯛꯇꯨꯅ ꯆꯥꯏ ꯃꯆꯤꯟꯗꯁꯨ ꯏ ꯏꯇꯩ ꯇꯩꯔꯤ ꯇꯣꯂꯦꯟꯗꯨ ꯃꯗꯨ ꯎꯕꯗ ꯆꯪꯁꯤꯟꯕ ꯉꯝꯗꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯅꯤꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯇꯣꯂꯦꯟꯅ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯀꯔꯤꯅꯣ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯃꯇꯧ ꯑꯁꯤꯕꯣ ꯃꯍꯥꯛꯅ ꯆꯥꯍꯧꯔꯤꯕ ꯑꯗꯨꯕꯨ ꯃꯤ ꯃꯈꯨꯠ ꯅꯠꯇꯕ꯭ꯔꯥ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯔꯦꯗ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗꯤ ꯍꯥꯟꯅꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯁꯨ ꯈꯪꯗꯣꯛꯍꯧꯗꯅ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯂꯧꯔꯨꯕ ꯍꯥꯏꯕꯕꯨ ꯑꯩ ꯃꯊꯥ ꯍꯦꯟꯅ ꯁꯥꯒꯗꯧꯔꯦ ꯇꯣꯂꯦꯟꯗꯨ ꯇꯁꯦꯡꯅ ꯀꯥꯗꯨꯗ ꯆꯪꯂꯒ ꯇꯨꯝꯕ ꯉꯝꯂꯣꯏꯗꯧꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏꯗꯤ ꯂꯩꯔꯝꯗꯦ ꯆꯟꯗ꯭ꯔꯤꯀꯥꯗꯨ ꯇꯣꯂꯦꯟꯗ ꯋꯥꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯃꯃꯤꯠ ꯑꯃꯨꯛ ꯎꯏꯁꯤꯟ ꯑꯃꯨꯛ ꯄꯥꯡ ꯇꯧꯗꯨꯅ ꯌꯦꯡꯉꯤ ꯃꯍꯥꯛꯁꯨ ꯀꯤꯔꯤꯕꯅꯤ ꯃꯥꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈꯖꯤꯛꯇꯪ ꯁꯣꯏꯈꯤꯕꯗ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯔꯥꯜ ꯂꯩꯔꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯟꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯁꯣꯝꯗ ꯇꯣꯂꯦꯟꯗꯤ ꯁꯣꯔ ꯐꯨꯟꯈꯠꯂꯛꯂꯦ ꯆꯟꯗ꯭ꯔꯤꯀꯥꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯁꯣꯔ ꯆꯤꯡꯊꯣꯛꯈ꯭ꯔꯕꯣꯏ ꯅꯤꯡꯗꯨꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯤ ꯀꯤꯅ ꯇꯣꯂꯦꯟꯗꯨ ꯉꯥꯏꯍꯥꯛ ꯎꯏꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯊꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯥ ꯑꯗꯨꯗꯒꯤ ꯃꯤ ꯑꯃ ꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯃꯤꯠ ꯐꯠ ꯄꯥꯡꯊꯣꯛꯇꯨꯅ ꯐꯃꯨꯡꯗ ꯌꯦꯡꯂꯛꯏ ꯆꯟꯗ꯭ꯔꯤꯀꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯇꯣꯂꯦꯟ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯦ ꯃꯅꯤꯡꯂꯣꯝꯗ ꯃꯤ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯨꯗ ꯃꯩꯅꯝ ꯑꯗꯨ ꯆꯨꯈꯠꯇꯨꯅ ꯊꯣꯛꯂꯛꯏ ꯆꯟꯗ꯭ꯔꯤꯀꯥ ꯐꯅꯦꯛ ꯑꯉꯥꯡꯕ ꯐꯤ ꯑꯉꯥꯡꯕ ꯑꯗꯨꯒ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ ꯇꯣꯂꯦꯟꯁꯨ ꯀꯤꯅ ꯃꯇꯨꯡ ꯏꯟꯅꯩ ꯃꯍꯥꯛ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯀꯔꯤ ꯃꯇꯧꯅꯣ ꯆꯟꯗ꯭ꯔꯤꯀꯥ ꯅꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯕꯣ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯁꯛ ꯈꯪꯏ ꯑꯩꯕꯨ ꯅꯪꯕꯨ ꯂꯧꯈꯤꯒꯗ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯇꯣꯂꯦꯟꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯆꯟꯗ꯭ꯔꯤꯀꯥꯗꯤ ꯃꯃꯥꯡꯗ ꯇꯥꯔꯤꯕ ꯀꯩ ꯑꯁꯤꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯍꯥꯛꯅ ꯆꯪꯕꯗꯨ ꯎꯕꯗ ꯇꯣꯂꯦꯟ ꯄꯥꯈꯠꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯍꯩ ꯆꯟꯗ꯭ꯔꯤꯀꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯊꯣꯔꯛꯑꯣ ꯁꯣꯝꯗ ꯆꯟꯗ꯭ꯔꯤꯀꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯩ ꯑꯁꯦ ꯌꯨꯝꯗ ꯄꯨꯔꯒ ꯑꯍꯤꯡ 5ꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯊꯝꯃꯨ ꯍꯥꯏ ꯑꯗꯨꯒ ꯅꯪꯒꯤ ꯊꯋꯥꯏꯁꯨ ꯀꯟꯒꯗꯧꯔꯤꯕꯅꯤ ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯂꯩꯔꯤꯕ ꯀꯩ ꯑꯁꯤꯕꯁꯦ ꯊꯥꯡꯕ ꯌꯥꯎꯁꯤꯜꯂꯛꯑꯣ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯆꯟꯗ꯭ꯔꯤꯀꯥ ꯀꯩ ꯑꯁꯤꯕ ꯁꯥꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯟꯕꯨ ꯊꯥꯡꯅꯅꯕ ꯍꯣꯠꯅꯩ ꯇꯣꯂꯦꯟꯅ ꯀꯩ ꯑꯁꯤꯕ ꯁꯥꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯟ ꯑꯗꯨ ꯊꯥꯡꯕ ꯌꯥꯎꯔꯕꯗꯤ ꯀꯩ ꯅꯠꯇꯦ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯈꯤꯒꯅꯤ ꯑꯗꯨꯅ ꯆꯟꯗ꯭ꯔꯤꯀꯥꯗꯤ ꯃꯕꯨꯛꯅꯤꯡꯗ ꯆꯪꯉꯛꯀꯅꯨ ꯍꯥꯏꯅ ꯂꯥꯌꯥꯝ ꯑꯃ ꯈꯨꯔꯨꯝꯃꯤ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯅ ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯟꯅꯁꯨ ꯈꯜꯂꯤꯕꯅꯤ ꯇꯣꯂꯦꯟꯅ ꯑꯁꯤꯕ ꯀꯩ ꯑꯁꯤꯅ ꯑꯩꯕꯨ ꯀꯟꯒꯗꯧꯔꯤꯕ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯁꯤꯜꯂꯛꯑꯣ ꯆꯟꯗ꯭ꯔꯤꯀꯥ ꯀꯩ ꯑꯁꯤ ꯊꯅꯝꯃꯨ ꯌꯨꯝꯗ ꯆꯠꯂꯁꯦ ꯇꯣꯂꯦꯟ ꯆꯪꯁꯤꯟꯗꯨꯅ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯏ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯤꯀꯥꯗꯤ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗꯗꯨꯅ ꯀꯩ ꯑꯁꯤꯕ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯀꯣꯟꯅꯅꯕ ꯍꯣꯠꯅꯔꯤ ꯃꯇꯧꯗꯨ ꯎꯕꯗ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯇꯣꯂꯦꯟꯅꯗꯤ ꯈꯜꯂꯤ ꯑꯗꯨꯅ ꯃꯍꯥꯛ ꯀꯩ ꯑꯁꯤꯕ ꯑꯗꯨꯕꯨ ꯊꯥꯡꯗ꯭ꯔꯤꯉꯩꯗ ꯆꯟꯗ꯭ꯔꯤꯀꯥꯕꯨ ꯍꯥꯟꯅ ꯃꯌꯨꯝꯗ ꯄꯨꯅꯅꯕ ꯍꯣꯠꯅꯩ ꯆꯟꯗ꯭ꯔꯤꯀꯥꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯀꯩꯅꯣꯗ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯀꯩꯁꯤ ꯄꯨꯔꯁꯦ ꯍꯥꯏꯔꯒ ꯑꯩꯕꯨ ꯑꯣꯏꯅ ꯄꯨꯅꯅꯕ ꯍꯣꯠꯅꯩ ꯄꯨꯟꯁꯤꯗꯣ ꯁꯥꯡꯅ ꯍꯤꯡꯅꯅꯕ ꯀꯩ ꯑꯁꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯊꯝꯁꯦ ꯍꯥꯏꯕꯅꯤ ꯇꯣꯂꯦꯟ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯤ ꯋꯥ ꯍꯥꯏꯐꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯉꯁꯤꯗ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯛꯂꯤ ꯎꯄꯥꯏ ꯂꯩꯇꯅ ꯆꯟꯗ꯭ꯔꯤꯀꯥꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯤꯀꯥꯗꯤ ꯀꯩ ꯑꯁꯤꯕ ꯑꯗꯨꯕꯨ ꯃꯇꯣꯝꯗ ꯊꯥꯡꯅꯅꯕ ꯇꯧꯏ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯂꯒ ꯄꯨꯔꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯊꯝꯃꯤ ꯇꯣꯂꯦꯟꯗꯤ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯀꯤꯔꯛꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯀꯠꯂꯦ ꯕꯕꯥ ꯑꯩ ꯇꯁꯦꯡꯅ ꯀꯤꯔꯦ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯇꯣꯂꯦꯟꯒꯤ ꯃꯄꯥꯅ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜꯗꯒꯤ ꯇꯧꯔꯤꯕꯅꯣ ꯂꯥꯏꯑꯣꯛ ꯇꯤꯟꯗꯣꯛꯄꯒ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ ꯑꯋꯥꯡꯂꯣꯝꯒꯤ ꯈꯨꯔꯥꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ ꯇꯣꯂꯦꯟ ꯇꯁꯦꯡꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯏꯕ ꯀꯧꯕ ꯆꯠꯄꯁꯨ ꯉꯝꯂꯔꯣꯏ ꯌꯨꯝꯁꯤꯗ ꯆꯟꯗ꯭ꯔꯤꯀꯥꯒ ꯂꯩꯍꯧꯕꯁꯨ ꯉꯝꯂꯣꯏꯗꯧꯔꯤ ꯑꯍꯤꯡ ꯑꯗꯨ ꯂꯥꯟꯗ꯭ꯔꯤꯉꯩꯗ ꯃꯥꯏꯕ ꯀꯧꯕ ꯑꯃꯨꯛ ꯆꯦꯟꯅꯗꯨꯅ ꯆꯟꯗ꯭ꯔꯤꯀꯥꯕꯨ ꯌꯦꯡꯍꯜꯂꯦ ꯃꯌꯨꯝꯒꯤ ꯃꯃꯥꯁꯨ ꯀꯧꯔꯦ ꯑꯗꯨꯕꯨ ꯂꯥꯏꯑꯣꯛꯄꯁꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯏꯔꯦ ꯇꯣꯂꯦꯟꯗꯤ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯏꯁꯦꯡ ꯁꯦꯡꯅ ꯑꯔꯣꯠꯄ ꯌꯥꯎꯗꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯇꯣꯂꯦꯟꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯀꯥꯃꯤꯅꯤꯗꯤ ꯁꯥꯎꯕꯁꯨ ꯇꯧꯗꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯎꯠꯇꯦ ꯀꯥꯃꯤꯅꯤꯅ ꯐꯔꯦ
ꯑꯩꯒꯤ ꯏꯆꯥꯁꯦ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯃꯥ ꯑꯩꯅ ꯄꯨꯈꯣ ꯍꯥꯏꯔꯕꯅꯤꯅ ꯄꯨꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯑꯩꯒꯤ ꯋꯥꯀꯠꯁꯦ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯔꯣꯏꯗꯕꯅꯤꯅ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯆꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯀꯠꯄꯁꯦ ꯃꯤꯀꯨꯞ ꯑꯃ ꯊꯤꯟꯊꯗꯅ ꯍꯧꯖꯤꯛꯃꯛ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯕꯅꯤ꯫ ꯇꯣꯂꯦꯟ ꯃꯄꯥ ꯃꯆꯥꯗꯨ ꯎꯄꯥꯏ ꯂꯩꯇ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯒ ꯆꯟꯗ꯭ꯔꯤꯀꯥ ꯃꯃꯥ ꯃꯆꯥꯒ ꯃꯈꯣꯏ ꯄꯨꯟꯅ ꯏꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏ ꯑꯗꯨꯗ ꯌꯧꯔꯛꯂꯤ꯫ ꯊꯣꯉꯥꯛꯄ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯏꯅꯤꯡꯊꯧ ꯑꯗꯨꯕꯨ ꯍꯧꯗꯣꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯍꯤꯡ ꯑꯁꯤꯗ ꯀꯌꯥꯝ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯣꯏꯕꯒꯤꯅꯣ? ꯇꯝꯃꯨ, ꯇꯥꯔꯁꯤꯗꯣ"꯫ ꯀꯥꯃꯤꯅꯤ ꯃꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯗꯨꯅ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ "ꯏꯅꯤꯡꯊꯧ, ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯀꯠꯄꯨ ꯇꯥꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯏꯅꯤꯡꯊꯧꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯐꯔꯦ ꯐꯔꯦ, ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯋꯥꯀꯠ ꯑꯗꯣ ꯇꯥꯔꯁꯤ"꯫ ꯀꯥꯃꯤꯅꯤꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯣꯂꯦꯟꯗ ꯂꯤꯌꯨ ꯍꯥꯏꯕꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ꯫ "ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯆꯟꯗ꯭ꯔꯤꯀꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯁꯥ ꯈꯪꯖꯗꯦ꯫ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯃꯈꯛꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯄꯥꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯕꯗꯒꯤ ꯕꯕꯥꯅ ꯃꯥꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯗꯨꯅ ꯆꯟꯗ꯭ꯔꯤꯀꯥ ꯃꯁꯛ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯌꯦꯡꯈꯤ꯫ ꯃꯗꯨꯗꯒꯤ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯈꯜꯂꯗꯨꯅ ꯑꯩꯒꯤ ꯏꯄꯥꯗ ꯋꯥꯐꯝ ꯑꯗꯣ ꯑꯌꯥꯕ ꯄꯤꯔꯒ ꯆꯟꯗ꯭ꯔꯤꯀꯥꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯇꯛꯁꯤꯟꯈꯤꯕꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯟꯗ꯭ꯔꯤꯀꯥꯁꯨ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯝꯕ ꯅꯨꯃꯤꯠ ꯑꯃ ꯈꯟꯒꯦ ꯍꯥꯏꯕꯗꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯈꯟꯈꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯅ ꯀꯥꯗ ꯆꯪꯕꯗ ꯃꯥꯗꯤ ꯃꯤ ꯃꯈꯨꯠ ꯑꯃ ꯆꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ "ꯍꯥ? ꯀꯔꯤ ꯍꯥꯏꯕ? ꯃꯤ ꯃꯈꯨꯠ?" ꯇꯣꯂꯦꯟꯗ ꯃꯀꯣꯛꯅꯣꯟꯅ, "ꯑꯍꯣꯏ ꯏꯅꯤꯡꯊꯧ, ꯃꯤ ꯃꯈꯨꯠꯅꯤ ꯃꯥꯅ ꯆꯥꯕꯗꯣ"꯫ ꯇꯣꯂꯦꯟꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯆꯟꯗ꯭ꯔꯤꯀꯥꯗ ꯂꯣꯏꯅ ꯍꯦꯛ ꯌꯦꯡꯅꯔꯛꯏ꯫ ꯈꯔ ꯃꯅꯤꯡ ꯑꯣꯏꯔꯞ ꯂꯩꯕ ꯃꯤꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯌꯦꯡꯕꯁꯨ ꯌꯥꯎꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯍꯩ, ꯅꯨꯄꯤ ꯃꯆꯥ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯤ ꯃꯈꯨꯠ ꯆꯥꯔꯤꯕꯗꯤ"꯫ ꯆꯟꯗ꯭ꯔꯤꯀꯥꯗꯨ ꯇꯞꯅ, "ꯏꯅꯤꯡꯊꯧ, ꯃꯍꯥꯛꯀꯤ ꯋꯥꯗꯣ ꯍꯥꯟꯅ ꯂꯣꯏꯍꯟꯕꯤꯔꯣ, ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯁꯨ ꯐꯣꯡꯗꯣꯛꯆꯔꯛꯀꯦ"꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯈꯛꯀꯤꯔꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯂꯤꯕꯁꯤ"꯫ "ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯑꯇꯣꯞꯄ ꯋꯥꯠꯂꯤ, ꯃꯈꯥ ꯍꯥꯏꯖꯔꯛꯀꯦ"꯫ "ꯃꯍꯥꯛꯅ ꯃꯤ ꯃꯈꯨꯠ ꯑꯗꯣ ꯆꯥꯕ ꯂꯣꯏꯕꯒ ꯑꯃꯨꯛ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯇꯣꯝꯇ ꯍꯧꯒꯠꯇꯨꯅ ꯇꯨꯔꯦꯜ ꯂꯩꯕ ꯑꯗꯣꯝꯗ ꯃꯇꯣꯝꯇ ꯆꯠꯈꯤꯕꯗꯨ ꯎꯕꯗꯒꯤ ꯂꯥꯞꯇꯛꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯩ ꯑꯁꯤꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯑꯃꯨꯛ ꯊꯥꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯩꯅ ꯃꯥꯕꯨ ꯈꯥꯝꯂꯕꯁꯨ ꯃꯍꯥꯛꯅ ꯌꯥꯔꯝꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯥꯕꯒꯤ ꯃꯍꯨꯠꯇ ꯀꯩ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯇꯨꯅ ꯀꯥꯗ ꯊꯝꯍꯧꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯂꯩꯍꯧꯔꯤ"꯫ "ꯀꯩ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯂꯩꯍꯧꯔꯤ ꯍꯥꯏꯕ"꯫ "ꯂꯩꯖꯍꯧꯔꯤ ꯏꯅꯤꯡꯊꯧ"꯫ "ꯍꯩ, ꯀꯅꯥ ꯂꯩ? ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨ ꯂꯥꯎ"꯫ ꯃꯈꯣꯏ ꯈꯔꯗꯨ ꯒꯨꯔꯨꯡ ꯍꯨꯞꯇꯨꯅ ꯇꯣꯂꯦꯟꯒꯤ ꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯂꯦꯟ ꯃꯈꯣꯏꯅ ꯊꯣꯡ ꯃꯄꯥꯟ ꯂꯥꯟꯈꯤꯕꯗꯨ ꯃꯉꯛ ꯊꯥꯡꯀꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯋꯥꯍꯩ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯉꯝꯖꯔꯔꯣꯏ꯫ ꯍꯥꯏꯗꯤ ꯃꯥꯕꯨ ꯂꯧꯕ ꯉꯝꯖꯔꯔꯣꯏ꯫ ꯃꯍꯥꯛ ꯑꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯂꯩꯃꯤꯟꯅꯕ ꯀꯤꯔꯤ"꯫ "ꯀꯔꯤ ꯍꯥꯏꯕ? ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯂꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ? ꯑꯗꯨꯁꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ? ꯅꯨꯄꯤ, ꯅꯪꯒꯤ ꯄꯨꯛꯅꯤꯡꯗꯤ ꯀꯔꯤ ꯂꯩꯔꯤ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯨ"꯫ "ꯏꯅꯤꯡꯊꯧ, ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯕꯨ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯏꯟꯊꯣꯛꯂꯕꯅꯤꯅ ꯐꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯁꯛ ꯑꯃꯗꯤ ꯃꯉꯣꯟꯗ ꯁꯛꯍꯟꯕꯤꯕ ꯇꯥꯔꯦ, ꯃꯁꯥꯅ ꯌꯥꯅ"꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯧꯗꯥꯔꯣꯏꯅ ꯆꯠꯈꯤꯕꯁꯤꯡꯗꯣ ꯃꯗꯨ ꯍꯦꯛ ꯍꯜꯂꯛꯄꯒ ꯋꯥꯁꯛ ꯑꯗꯣ ꯑꯩ ꯁꯛꯍꯜꯂꯒꯦ"꯫ ꯆꯟꯗ꯭ꯔꯤꯀꯥ ꯇꯍꯥꯅ, "ꯅꯠꯇꯦ, ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯊꯧꯗꯥꯔꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯉꯩꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯋꯥꯁꯛ ꯑꯗꯣ ꯍꯥꯟꯅ ꯁꯛꯍꯟꯕꯤꯌꯨ"꯫ ꯇꯣꯂꯦꯟ ꯃꯄꯥꯅ, "ꯅꯨꯄꯥ ꯃꯆꯥ, ꯇꯣꯂꯦꯟ, ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯈꯟꯊꯈꯣꯅꯦ"꯫ "ꯕꯕꯥ, ꯑꯩ ꯉꯝꯃꯔꯣꯏ꯫ ꯋꯥꯔꯦꯞ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯖꯔꯒꯦ꯫ ꯕꯕꯥꯒꯤ ꯃꯥꯌꯣꯛꯇ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯏꯅꯤꯡꯊꯧꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯔꯕꯁꯨ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕꯒꯤ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ"꯫ "ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯥꯛꯄꯤꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯄꯦꯟꯕꯗꯨꯗ ꯂꯩꯔꯦ꯫ ꯐꯔꯦ, ꯋꯥꯁꯛ ꯍꯥꯏꯔꯛꯄꯗ
ꯅꯍꯥꯛꯁꯨ ꯁꯛꯄ ꯉꯝꯂꯅꯤꯀꯣ? ꯉꯝꯂꯅꯤ ꯏꯅꯤꯡꯊꯧ. ꯅꯨꯄꯤ ꯃꯆꯥ, ꯅꯪꯒꯤ ꯋꯥꯁꯛ ꯑꯗꯣ ꯁꯛꯍꯜꯂꯣ. ꯉꯁꯤ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯥꯗꯣꯛꯂꯤꯕ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯕꯅꯤ. ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯄꯦꯟꯗꯕ ꯅꯤꯟꯗꯥ ꯑꯃ ꯊꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯁꯛꯄꯤꯌꯨ. ꯇꯣꯂꯦꯟ ꯋꯥꯁꯛ ꯑꯗꯨ ꯀꯔꯤꯁꯨ ꯈꯟꯊꯗꯅ ꯁꯛꯏ. ꯃꯍꯥꯛꯅ ꯋꯥꯁꯛ ꯁꯛꯄ ꯂꯣꯏꯕꯒ ꯆꯟꯗ꯭ꯔꯤꯀꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ. ꯃꯍꯥꯛꯇꯤ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯖꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤꯅ, ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯑꯁꯤꯁꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯡꯅꯅꯕ ꯁꯤꯟꯕꯅꯤ. ꯃꯃꯥꯅ ꯉꯥꯛꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯂꯒ ꯂꯨꯍꯣꯡꯕꯅꯤ. ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ. ꯅꯤꯡꯊꯧ ꯑꯗꯨꯅ, ꯅꯍꯥꯛꯀ ꯋꯥꯁꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯅꯥꯅꯣ? ꯅꯪꯕꯨ ꯆꯤꯡꯅꯕ ꯑꯃꯠꯇ ꯊꯝꯗꯅ ꯂꯨꯈ꯭ꯔꯕ ꯐꯤꯔꯦꯞ ꯑꯁꯤꯕꯨ ꯂꯦꯞꯍꯟꯕꯒꯤ ꯅꯤꯡꯊꯧ ꯑꯩꯅ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ. ꯅꯨꯄꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ, ꯅꯨꯡꯁꯤꯕ, ꯊꯥꯛ ꯋꯥꯡꯅ ꯊꯝꯕꯒꯤꯗꯃꯛ. ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯟꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯄꯤꯕꯤꯔꯤꯕ ꯃꯅꯥ ꯑꯗꯣ ꯊꯃꯣꯏ ꯑꯁꯤꯅ ꯄꯦꯟꯖꯔꯦ. ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯄꯥ ꯅꯤꯡꯊꯧ, ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯍꯥꯛ ꯑꯁꯤꯒ ꯋꯥꯁꯛꯃꯤꯟꯅꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯅꯤ. ꯅꯆꯥꯕꯨ ꯑꯃꯗꯤ ꯅꯃꯧꯕꯨ ꯏꯄꯥꯅ ꯂꯧꯁꯤꯟꯕꯤꯌꯨ. ꯅꯤꯡꯊꯧ ꯑꯗꯨꯅ, ꯂꯩꯕꯥꯛ ꯃꯥꯡꯗ ꯏꯖꯠ ꯇꯥꯕ ꯊꯧꯑꯣꯡꯕꯨ ꯏꯆꯥꯅ ꯇꯧꯔꯝꯂꯕ ꯏꯄꯥꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯤꯕ ꯃꯅꯥ ꯑꯁꯤꯕꯨ ꯇꯣꯂꯦꯟꯅ ꯃꯅꯥ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯅꯥ ꯑꯃ ꯏꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯗ ꯄꯤꯕꯤꯌꯨ. ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯧꯁꯤꯡꯗꯒꯤ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯂꯧꯁꯤꯡꯅ ꯍꯦꯟꯈ꯭ꯔꯦ. ꯑꯩꯗꯤ ꯃꯥꯏꯊꯤ ꯍꯧꯔꯤ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯂꯧꯁꯤꯡꯗ. ꯇꯣꯂꯦꯟꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯄꯨꯛꯅꯤꯡ ꯌꯥꯡꯅ ꯆꯟꯗ꯭ꯔꯤꯀꯥꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯦ. ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯆꯟꯗ꯭ꯔꯤꯀꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡ ꯑꯗꯨ ꯌꯧꯈꯤꯔꯝꯃꯤ.